lamdam asida thokliba hingsa yawba irang asigi fibam khara fagalakpadagi Manipurda thamlakkiba curfew pung khara komthoktuna lakpadu ngasigi oinadi Imphal East amadi Imphal West ki oina curfew komthokpa laikhitre adumakpu school amadi college sing loinana court yauna emergency service sing di curfew gi athingba asina konsinde curfew asina maram oiraga kaithal amadi dukan sing thong hangna khidre lambi da gari chatpagi chang yamna nemki pamdaba thodok sing thoktanaba security na kanba checksing thorang sing lokhatli amaromda Bishnupur amadi Kakching district oina pung manga dagi numidang wairam pung manga fawba amadi Thaubal district oina ayu pung manga dagi numidang wairam pung taruk fawba curfew ge thingba komthokre lamdam asigi hausi oriba fibam asida ngaihak leitana curfew thamjinba asina nomagi chara tanuna macha masu semliba ima event singda angak pafangna awaba mayokna hali curfew thamba asina lamdam asigi irang asi loishinba ngamgadoribra haina kaitel fambi ima singna fongdorakli hiram asigi matangda elite tv ke akhanaba paudam ama haina hojik lejariba mufam asi kharaman gaitendani me ahumdagi hokduna chathakiba irang asina maram oiduna manipuri tampaki district singda curfew si amuk thamba amuk thokpa amuk thamba tawduna si fawda chathaduna asing asing musu curfew leiri ngai manung asida ngarang thukro dagi matungena di senyo aba kolam singi oina di pithagi ni hai adubu asing asama senyo aba kolam singi bana tabar tamanuma gari ke amusu jerba ni ngi ka hona tani curfew sina nomagi chara tanjariba asi pot omba lakaduni haiga taragadi kudak ta pot tikpa yadabnina noma walenga da pot tiknaribani adubu kudak ki ba curfew thamjilapajina miyam da nomagi chara tanjariba ima event sing imung pujariba singa ke am yamna saithing piri habadu pot ombi lakpi imani gi pawma miyam pana miyang tan nomagi chara tanba laksaribani saida noma laksabada kayam wai akudi adagi hajik banna curfew Lanbu yang thabang hamgadraba adagi mayum mai thadokna chela iba mai chaba moina lanji sungi ingdaba sida ekda lanji yauragena akoi su khangye setana thoi angang pa ngai ju mai thiba khangye ma khangye chetroknare adaida lanbu moina idana kari mau tawba ngamdraga phongna chatlaga akoi ngamme aduga ukidana karim taw ngamde commando police government aduga akoidana hekta phajan biba punjan biba tiagas kapsan ba wahan ba asok wana hingaba sida degi lan ngai bajin gi mating pangningi lili kiamda laidu mating pangningi khairi ni pangi ni madaida akoina saida nongmagi sara su nongganari ba masaida aing super lan nga ure habadi duty tarure aduga saida tumda makai sa da makai sida mun lai ni kayang warangani lai ro koi ta sumson ba lai ro koi ta sumson ba tolop sabana Kara suka tersun lagi tolop saba thagi tolop saba lepti ina kumbana som ina kumbit khni beta bani masiki lanjina laira bana chau watha bata bani thamoi chi sak na hingna ra bajan artisan government thamiba ka pidi puta thamjan mana romogi sara tale mi sida sukpati awapi nga sigi yo phajalure ado puta ka thamjal lae aduna masika ai hudo gani asi ana yaurai asi apara ta mani pala bet no mogi sara tala ga yo dari basi puta ka tula wena pala ga di mang ga di kadai dagi si ran matam si kadai dagi salau ni aduna masya sukpati awapi adum artisan ko gi raja si sukpati wahali no mogi ta hagi tolop saban thamuk to mi si di awa pasi toya lai che du no mogi sara ta dari basi ga di puta ka artisan sukpati awa pa teng pidana ani pu paja sinda kena sukli lan di marak sida aduna ma sumai puta puta ka samjalaga lan si solution por pangam gadari bra asi go megi acho mas ko gani aning ima event sing phongro liba si curfew thamjin ba sina nomagi chara tanjini da mata kai khela la ima event sing yoina di kuta ki oi ba bolam sing lang ya da ni na moi no ngwa wa ni ngai da posi langjam ko samba tori bani atu kuta da curfew thamjilak ba sina kai chen ka la ga pot yon jari ba ima event sing ma pham di adu ki mati khudong cha da kya ma mayo na ba lai masina maru oi ba mayam gi oi ba wahang am oi ba si thamjili ba curfew si irang asi laksinna ba thamni bra natraga nomagi chara tanjriba ima event singbu loisinna ba thamni ba curfew ra haiba sini hiram masigi batang video journalist langa malo na paudum jari ba parito mothok elite news Imphal